Namazgi damakta Kaaba gi Mai kaida Mai Olliba Thangatliba Ruku maram. Hakjangi oiba ibadat Khwaidagi hena fazaba niyamde. Amato oiba mawangda pulap punna tominnabale. Aduga amato oiba mawangda punna tominnaba haibasi. Nakal amadata Mai pulap onba darkarne. Aduna maram oiraga Qiblagi Mai kaida Mai Olliba Thangatliba Ruku Ahle kitab singna Qibla oiramliba Baitul Muqaddas ki mahutta Qibla amok mathau taaribigi maram Baitul Muqaddas asi Hazrat Sulaiman alayhi salam Paigambar mathan khakna sabirambani. Amasung khana Paigambar mangana sakhi. Ahan jatra Hazrat Adam alayhi salam na khunki. Adubu Hazrat Nuh alayhi salam gi ishingi chawda kai toiraga mangki. Adubu Hazrat Nuh alayhi salam na amukahna semjanki. Adugi matungda Hazrat Ibrahim amasung machanapa Hazrat Ismail mapa machagi makhut mangna sagat khibani. Adugi matungda Huzur sallallahu alayhi wasallam na Quraysh kalloina amuk semgat sagal lami amasung Islam dharma si Paigambar khudingmaki sariyat amasung makhoigi dharma pumna mapu punsallakpa ama oi. Maramasina ahanbada Baitul Muqaddas khak aikhoigi Qibla oirame. Maramdi Hazrat Isa, Musa, Hazrat Sulaiman makhoi khudingmaki sariyat pu saruk yaba ma oihanbagidamak madugi matungda Hazrat Ibrahim, Hazrat Adam, Hazrat Nuh alayhi salam gi Qibla semle. Maramdi makhoi Paigambar sing asigi sariyat su saruk yanabagidamak. Amasung namazi sing na oiriba mating magun lairaba Paigambar manga asigi tungil loi oina masagi namaz bu Allah gi darbar adat tawi amasung machinda hai Allahu Akbar. Aduga thamoida khalli aigi namaz matik chade. Nahakna Louminnasi.ALLAH adubu nahake nungsiraba Paigambar manga asigi tufeldagi amasung makhoina sabiramliba Kaaba asigi sadaqadagi aigi namaz bu matik chadrabasu Leibiyu. Namazgi ahubu Allahu Akbar dagi hawribagi maram. Allahu Akbar haibadi Allah pum namaktagi chawi. Namaz masa pumbagi matalabti bandan masagi mathau khuding mapu Allah gi chawu nganbagi mangdu pikchan wanjabu utli. Maram masina Allah ta'ala na namaz hawdringi mamangday. Allahu Akbar dagi hawnaba bandad hukum pibiram libane. Ibadat khuding maki maksad Allah gi mating magun thagat pani. Namaz Allah gi darbar da changjar kum matam me. Haiba tanja asida masagi aning babun nijabagi tanjani. Pramanamada karigumba ikhoina. Leipakin ningthau amagi manakta ishagi aningba apamba ama nizanabagi changba matamda ahanbada mahaki gun singi manungdagi khwaidagi chawba fazba gun aduda mabu kawi amasung madugi matungda magi thagatpa yaba magun singbu thagatlabagi matungda aina haiza nizaningbadu nizay. Mawang asungna ningthau pumnamaki ningthaurel mapum haki manakta magi thongjilda changjaba matam. Namaz asi aduna hairiba tanja asida mahaki achauba gun aduda kawi madudi Allah nahak pumnamaktagi chawi. Nahaka manava kanagumba ningthau amata leite nahak ningthau pumnamakisu ningthauni. Hairaga namaz bu kawi. Madugi matungda subhanaka dagi hawraga bismillah fawwa mating magun thagatli. Adugi matungda iyaka na'budu dagi masagi apikpa Allah gi manai ama oibabu fongdokche. Ihdinastagi masagi nijaningba adu nijaba hawgai. Hadis sharif talagi. Kanagumna namaz gi damak hek lep khatlakpada mahak Allah gi mangda lep lapani. Karigumba mahakna namaz gi manungda Allah gi atopada karigumba wakhal ama laklaba adu erbati. Allah na hai aigi banda nang na aigi wakhal wa thadop lagaw atopa kanagi wakhal no khalliba. Aingondagi hena faba nungsiba atopa ama leiriba.
Aigi banda pum namaki wakhal bu thadoku aigi maikaidu onsilaku maramdi aingonda hena fava kanasu leite takbir galoina nagi mapa fawbu khut thangatliba maram Arab ki miyoi singi chatnabini madudi karigum wafam thawfam amabu chingnaba amata leitana haibadi makhutpu mana mapa fawba thangatlaga hainai Pramaramadi fakki wakyada Hazrat Aisha radhiyallahu anhagi Matangda huzur sallallahu alaihi wasallam na Hazrat Zainab radhiyallahu anha na masagi makhutpu mana fawba thangalaga huzur sallallahu alaihi wasallam da hangatram Aina khangbada thawdok asigi matangda Hazrat Aisha radhiyallahu anha maral leitabini Mawang asumna bandana hek Allahu Akbar haibada Chinbanda Allah pumnamaktagi chawi haibasi khutsu yauna fongdoki madudi Allah ramanaba amata leite haiba wafam amasung thawfam animak manhalle Miyoi bana karigum ising ipakta hek tab matamda makhut anibu mathakta thangatli maramdi makhutna fangba pot amada yal hawrabadi thawai hinghoba yai khallaga Mawang asumna bandana namaz sonba matamda ay gunagi ipakta luplaba misakni Allah nahagna aigi khutpu paibiraga yanbirabadi ay hingani khallaga bandana masagi upai leijadababu Allah da fongdokjariban Namaz da khut fullaga leplibagi maram Miyoiba masagi maralgi matung inna Allahgi muzrimni amasung namaz masagi maralbu kokpinaba haijinabagi tanja amane Aduga karigama namazi aduna Jam'ad imam galoinana solabadi wakil yauna court kabagumbani Karigama matanta solabadi wakil yaudana matanta kes adu court soknabugumbani Maramasina tanja asi chawrabu Allahgi adalat amadu Masagi maralbu kopinaba haizba matamni aduga sangsar masa pumbagi judge Allahna maral leirabu muslimgi mangda leirabu matamni Aduna asigumlaba tanja asida Allahgi chanbi midyeng fangnabagidamak Allahgi mangda khut pullaga lefam thopi Maramdi Allahgi nungsi midyeng fangjaragal Jahannamgi maydagi hingnabagidamak Namaz da alhamdu sarif sonbagi mathaw taribagi maram Alhamdu Allah da haizabagi niti niyam amane Allah masana mahaki manai singda tambi aduga haizaba matamda awatpa mata leihudnabagi su Allah masamukna manai singda tambi amasung haizakre madudi namaz achawba haizabagi niyamni loinana haizariba asi Allahgi darbardane aduga miyoiba court karakle aduga judge ki mangda karigumba darkhast amata su tawdre adurabadi court judge ki mangda leplubagi kanaba kari leiri natraga adalati karakle aduga thangatliba darkhast adudi kanunga chanabu oitre natraga darkhast ki marol adubu onna tainabu judge ki mangda pukhalle adurabadi magi fangfam thokpa hak adu Mawang karam fangba yagan Maramasina Allah masamakna tambi madudi Nakhoina thangalakadabu darkhast ki cherol Namaz da ruku faraz ahlibigi maram Ruku gi mamang da bandana Haikibadu Allah na yabikre Hadis talagi madudi Ihdina surat al-mustaqim Sualaga bandana Surah hek loisin bada Allah na hai Banda nangi darkhast bu aina lawbirabani amasung nangna nizaribadu aina pinabirabani haina Allah na khumme hairiba pawkhum adugi tawbimal utnabagidamak bandana ruku tawi amasung thunamak makoppu nonjaragaw khwangbu Allahgi mangda thamme aigi mapu manaigi kok amadi khwang nahaki mangda thamjare Nahagna utpiriba minungsi asigi tawimal ay mawang karam utjagani. Nahagna khalhanningbba mawangda aygi kokta khalhanbiro. Amasung masi aygi khwangni masisu nahaki mangda thamjari. Nahagna tawhanningba amalgi pangal hapiro.
Huzur sallallahu alaihi wasallam na haidok pirame. Namazina namazgi hek lep khatlak pada mahaki guna khudingmak mahaki makoktagi taakhi. Rukugi matungda miyoiba gunadagi senglaba amoy. Maduda bandana harawbug machindagi sami Allahu liman hamidah hairagaw rukudagi non khalak e. Ruku to bada guna khudingmak kok khrabagi tungda sajda amuk tawribagi maram. Allah gi mangda supnadangi Khuu pairaga Allah gi maming thagat pada asuk yamna achaubu chanbi midyang fanglabado. Amuk henna naksallabadi kaya yamna nungsi midyang fangani khallaga. Sajda da kok noli maramdi Allah ga khwaidagi naksannabi yaba amal sajda natana atopa leite. Maramasina Allah ga naksannaba fangnabagi damak sajda tawribani aduga sajda tawribami adugi makok Allah ge khuya khadale. Sajda da subhana rabbil ala haijariba maram. Subhana rabbil ala ge artha sengi aigi mapu achowa pum namaktagi achobane. Ala haibadi mahangondagi awang bagungi haufam oiriba amasung mahangonda aroiba thaksu oiriba aduba kawi. Miyoiba amang ba isingdagi semi adubu awang ba thakbu hapchin biraga mahaki darbar da changziba yabagi tanza amu fanghanbiri. Maramasina subhana rabbil ala hairaga miyoiba na nungi wafambu fongdoki. Allah naha kakna matik asit chahan bibani haibadi isingi drop amadagi nahangna aibu sembiraga awang matik chaba amu oihanbiri. Aigumba achopa sengdraba amabu nahaki asengba darbar da changjabagi tanja fanghanbire. Allah naha khangna ahan bada summatik chahan bibani naha khangna aroi bada summatik chabu oihan bibani. Masigi wafam asigi tungda Allah nahai aigi banda. Haugatlo pom namakpu uhallo nahaki mapuna. Han tharaba isingdagi mawang karamna sembiragaw. Kaya da wanglaba thak yohan biraba. Aduga Allah pum namaktagi chawi hairaga kok thangatli. Ruku da subhana rabbil azim amasung sajda da subhana rabbil ala akaknaba thambiriba masigi onna tainaba haibadi. Ruku da subhana rabbil ala aduga sajda da subhana rabbil azim oi hallamdribagi maram. Ruku da miyoibagi subnagi Khuu ani sokbana mapung fana picture nuanjibu oiba ngamde. Maramasana sumnadangi subhana rabbil azim hairiba. Mapuni aigi chawraba. Amasung sajda miyoiba adoki matir picture nuanjiba am oi madudi hakchangi part khudingmak mahaki mayon makhagi maikaida. Oi adugo kok matam khudingmakta magi mayon mathaki mai kairomdo oi hakchangi part khudingmaktagi wanglaba kokpu laimai thakta thamlaga picture nonjabu utpaga loinana hai madudi sengi aigi mapu pumnamaktagi hena wangi. Namaz khudingmakta rekat khudingmakki sajda ani tabagi mathau taramlibagi maram. Ahanba sajdadagi hugalaklabagi matungda miyoibagi gunbudi mapung fare. Haibadi mapugi darbar da changjaba fangle. Adubu Allah ga naksimnariba mari asida. Akibadi faurammi seitan gum. Chawzaramgi manung sankhigadra haibagi. Aduna maram oiragam. Anirak sajda tabagi hukum pirakhi. Madudi miyoibagi punsida chawzaram amata yawdanabagi tamak. Aduga Allah Ta'ala na nakhoibu leipaktagi semki amasung amukka hanna nakhoibu leiron da chalhangane. Aduga kanagumbana masagi asengba haurapfam amasung konna oigada mawungbu khantharabadi chawzaram kaidawnungda karoi. Mahmud Gazanvi Gulam Ayaz na darbar da akhannaba fam thol fangbada numit khudingi Magi kaada mi uhandana lotuna thamliba masana setlamba segai lukai firol singbu yenglammi.
amasung masana masada haizarami, masi nangi haurakphamni, amasung ngasina nang ningthaugi khwaidagi naknaba miyoi ama oire. Nangondagi henna naknaba amatang ngasidi darbarda leite. Adubu, nangna kauroidabadi nangi asengba haurakpham asini haina masana masabu warakjaki. Allah Ta'ala na farista singda hukum taw. Madudi, nakhoi Adamgi mangda sajda taw. Farista khuding mangna sajda taw ki adubu Satan nadi sajda tawramde. Madudo, Allah na Satan bu la'na taw ki. Farista na sajda dagi hangalak padaw. Satan hukum indabdagi malun oiba adu urammi. Madudo farista singna Allah gi tawbi mal haibadi. Sajda tahan bang namhan bibagi utpa oinaw. Amukka sajda tarami. Hairiba sajda ani asibu ummat singi mathaktaw. Akaknabu oihan bire. Maramdi namazi khudingmak farista singi ibadat ke sawab kumna fangnabagidama. Namazgi ahan ba sajda asi Allah na piribu hukumbu ille masak takbane. Aduga ani suba sajda asina Allah gi la'nattagi hingnabagi pambay amani. Ani suba sajda gi matungda thuna yang hogatpagi maram. Sajda ani si tawbana miyoybagi oirakhiba amadi oigadawriba halat anibu fongdoki madudi. Ahan ba sajda taba matamda miyoybabu laypaktagi semlakhiba adubu ningsinghalle. Aduga ani suba sajda daw miyoyba layrol nungda amuk challugani haiba ningsinghalle. Ahum suba daw miyoyba sirabagi matungdaw kayamat ki numittaw hinghallaga amuk hogathangani. Hairibu akal asibu nauthok hannabagidamak. Bandana Allahu Akbar hairaga thunmak hogatlay. Kayamgi matungdo ruku sajdana chingba mathang manaw leiribagi maram. Ahan badaw. Kayam afong badaw chawjibagi khudam am oiram. Adubu rukuna chawjaramgi laina adubu layengi. Adugi matungda kok amuk kaumadaw hangatnabu hukum pire. Haibadi kanagumana achawram karabadi. Mahakbu Allah na mai chopa am oihalli. Hairviniti asigi maramna. Ruku tawnabag hukum oiki. Aduga kanagumana piksan nonjabu pamlaba aduga haynabi layraba. Allah Ta'ala na mahaki gunbu wanghalli. Haijariba gyan hek tarak pagaw rukudugi hena piksan nonjabagi. Maram oiriba sajdagi mai kaida bandana mai onsalli. Adugi tungdadi bandagi izzat yamna wanghanbire. Madudi Allah gi darbardaw fambagi tanja fanghanbire. Madubu jalsa sajda anigi maraktaw fambakawi. Adugi matungda ani suba sajda tarudagaw hangalakpadadi amukke hena sangna famlagaw pothanwagi tanja ama fanghanbire. Adugi matungda ahanba oiramba kayam chawjaba nganjabagi maikaida Allahna amuk halhanbire. Ani subada Allah gi darbarda achawram kababu matam khudingdaw achopatan nangi amasung kanagumanaw Allah gi mangda pikchen nonjariba makai Allah Ta'ala na mahaki thakbu wanghalli. Namaz gi manungda bandana masagi gunabu kok hannabagidamak masagi khutsemdagi chumna lakpa mawngbu ruku tawragaw. Masagi saktambu pikchen nonjaba utnabagidamak Haijariba adubu chumna hogatnabagidamak hukumpi. Bandana pikchen nonjaba utpabu Allah na amuk hen izzat pinabi. Rukudagi hena pikchen nonjaba mawng sajda tawi sajdadagi hangalakpadadi mahaki darbarda famhanbire. Bandana amuk henna sajda tawi Allah na amuk sajdadagi hangathalle. Amasung chumna lekhathalle natraga magi darbarda famhanbire. Amasung jannatta changbagi ayaba pibiraga mathangi namaz matam ama yaudriba fawbagi pothanaba ayaba pibire. Namaz loishinbagidamak. Assalamu alaikum wa rahmatullah. Haiba mathaw taribagi maram. Salam gi wahayna taaki madudi namazi asi karigama mafam amada chatlure. Maram asina musafir gumna fam da layriba miyoy singda salam tawribani. Amasung salam tawbabu
tangai fedaba oihallibani. Mawong asumna fikagi lairik singda seng iri madudi. Imamna salam tawbado magi muktadi sing amasung faristagi niyat tawgadabani. Aduga muktadina magi nakali yet oi tungi muktadi sing amasung imam amasung farista singi niyat tawgadabani. Nung sirwitil naw sing ngasigi di asi fawdan khangminarasi mathangi video amadal namaz manungda leidiba masa maringi kunsing khangminasi haibadi iraat Quran sonba kayam lepa ruku tawba atahiyat salam asina chingba kyamu khangminasi. Nung sirwitil naw sing na video asibu mipung khutimukta share tawbiduna khanghanbiya.